Imphal-gi akoibada khiliba CCTV camera gi matingna crime toba miyoi amata police department of phaba leitri haina gaikhangam na house ta thamkhre amati BT road ta leiba Said Minar manakta sara hinduna khongjang sangsil lakibi irom sanu sarmila amuk hana fazin khre ISTV ki pau miyeng tabiri bapunamakpu taramna oksari hauzik maru eba pau sandokna pijari Imphal gi akoibada khiliba CCTV camera gi matengna crime toba miyoi amata hauzik fawba gi oina police department na fagat pa laitri haina home gi thabak su puriba deputy chief minister gaikhangamna ngasi house ta thamkhre ngasi question hour matamda opposition MLA TS Biswajina hanglakhiba wahangi pakumda home minister gaikhangamna Imphal gi akoibada khiliba CCTV camera naun install taunabagi plan leire naun install tagodoriba CCTV camera sing asigi manungda hena phaba camera kunthagani pan yaugani hana pankhiba camera gi masing asi samayang khaimangani masigi manungda kungani thoi khaktang mathau tawri atai CCTV camera singdi darkar oiba accessories sing mangkhre haina paukum pikhi amaramda MLA ke sadatna Sagol Kangjai Masana Hogdoki Haina Tajanariba Kamongasi Sarkana Semgut Nabagi Taurang Lairabra Haina Hanglakpa Wahang Amagi Pakumda Chief Minister Orkam Ibobina Mafamasi Archaeological Site Amawena Ngak Sienaba Tabak Paikalagani MLA Joy Kisana Hanglapa Wahangi Pakumda Chief Minister Orkam Ibobina Housing Fabagi Oinadi Manipuri Pensioner Singi Medical Allowance Hangat Pagi Wafam Laitri Hana lupa chahum piramba adu saunga hengana pinabagi khanari haiki Manipuri gi Armed Forces Special Power Act lauthokadabani haina dabi tawduna sahi taraga manga hena khongjang sangsilakkibi irom sanu sarmila jail dagi thadoraklaba matungda February tang 18 dagi hauna BT road leiba Said Minar manakta chara henbagi khongjang sangsilakkibi irom sanu sarmila ngasi ayuk Pung tara mathoi khara helakpa matamda amuk hanna fazin khre mahaki haksangi phibam sokchilakpa amadi masagi phibamda kari kari ashoiba lakpagi haina medical team amana yangsinnaba honabada yadabadagi tangai fadana mahaki haksangda asoi angam thoktanaba fazin khibani hairi sarmilagi khongjang asibu sagatuna ima kayana ngak senduna Said Minar manakta lerakhiba mafam adusu sidokre Amaromda Sarmila Zenemski security water thamkhre Manipur government ki cabinet ki warep amana pauna amasung thangal kaithel gi lambida gari thaba yahan khidababu dukan phamliba singa dukan thong loan sinduna yaningdaba phongdokre Committee on Bazar Business Community of Pauna Bazar and Thangal Bazarna sangsin khiba khongjang asina maram oiduna thangal kaithel amadi pauna kaithel da mahosagi punsida sauna akaiba pikre Committee asigi maikadigi phongdok khibada Manipur Sarkarna Thangal Kaithel Amadi Pauna Kaithel gi lambi ge nakal da gari khamba yahandabagi warep asi handokpiyo niyom sumna lambi ge nakal da gari khamba yahanbiyo gari khamhandaba asina maram oiduna dukan phamleba singda sauna akaiba pire hairi West Bengal gi Purba Medinipurda March ki tang mangadagi taruk phawba pangthokadaba Kungamathoi suba All India Yogasana Championship da saruk yagadaba Yoga Physics Institute and Studies Manipur gi Yoga Sanaroi Nupi Nupa Punna Maripu MDU Holdagi Deputy Chief Minister Gaikhangamna Lamthakre Thauram aduga mari leinana Gaikhangamna haikibada Masana asi mipung khudimakna sangnaina sanarabadi haksang na da yektana lehannabu honabada matiang oigani haiki Yoga sigi kanase masisya tabad anong natre isana practice to ngam jeta bawani
I get Tazabati, Yoga Tazabati lay had I Jani. Must each individual must come together. As an institution or as a congregation or as a community, each individual yum that D must come together. Lana, Tungi, not Topungam, Arama Lana, Tungi, so Popungam money and say, Mrs. Sajan, Hazay, Hazabani. Malem Lesem Kol Kangla Infal Nupi Pambay na Sindunangasi, Manipur Press Club ta, Tombisna High School da amang ata Toan Bagi, Matang da Kanane naba mi from Pang Tokre. Tauram da All Manipur Women's Social Information and Development Samaski President K. Taruni Lema, Malem Lesem Kol Kangla Infal Nupi Pambay President N. Tilotama, Kangla Imalup Kilgi President R. K. Sana Tombi Amadi, Kulmari Apunba Nupi Luki President Amina Begam na Singba Lusing Bisingna, Taurumapu Sing Wena Sarup Yaki. Wangang Kibasingna, School Sang Tugairaga, Kaitel Saba Hibasi, Pitibida Chana Daba Wafamni. Mahi Tampam Sangdi, Mahi Tampam Sang Wena, Adumak Lehengada Bani Haiba Wafam Pongdok Naki. Railway Compensation Gi Asweba Singh MLA Minister Singna, Assembly da Putoktuna, Nainabiu Haina, Railway Affected Land Owners Welfare Committee na Thadora Pacherol Amana Appeal Taurakle. Laumi Singi Awaba Kokanaba Matik Saba Compensation Panganbiu Haidi. Ngasi ayupu mga makarom taba matamda Uripok Oil Pamayada, Tata Amana Tomadigi, Nupi Ama Sokre. Solaba Nupi Adudi Fulesori Debi, Sahi Yang Kagamatoy, Nauriam Tong Kulem Lekai Digini, Mahak Hazik Hospital da Laikan Nari. February tang Kunganipan da Sakang Dabasingna Fakraga, Tamtina Furaga Tanambadigi, Matangi Numit, Tang Kungamapangi Ayukta, Lakedraba TS, Tongkogin Haukip Hatpada Sienaba Miwasing, Fananaba Ngasi, Tawalgi Additional SP, Madhuni Mina Lusingba Police Kangbu Amana, Aimol Satu, Kunyai Amadi, Singnung Hutki Mafam Singda, Ngasi Ayupung Madi Makai Daruk Makai, Fawba Tibo Humbagi, Tabak Satakre. Police Tigi Pangba Paugi Matu Ina, Tibo Humbagi Tabak Ajuda, Mipa Mipundi, Yaukide Haidi. Hauzik Satariba Assembly da Manipurgi Ngamkai Manunda, Myanmar border pillar Yungsin Kibagi, Wafam MLA Amakakta Natana, Ganagumba Amatana Kanadaba Asi, Laibak Tibani. Atuba Matamda Sarkana, local body singi, Akang Ahising Yauraga, border pillar Asi, Manipurgi, Sapsaba Mapamda Yung Drabadi, Isam na Akan Bakongjang Sang Silagani Haidi. Ngasi Isam na Sinduna Uripokta Laiba, Isam ge founder advisor BB Saramagi Yumda Pangtokpa, Paumi Singa Unabada, Committee on Protection of Land and Border Fencing gi Coordinator Ngasonmi Ramsang Susarup Yaki. Isam ge President Rajendran Haikibada, Lesing Tarago Humdoigi, Zundagi Hona, Border Fencing gi Matangda Iho Sanchinuna Lakle. Union Home gi Joint Secretary Sambu Singa Lusingba Kangbu Amana, Pillar number Humdraganipan Dagina, Border Pillar number Humdraga Mapangi Saruk Singda, Asway Bakara Lady Kangbudagi, Border Fencing Tabak Asi Lep Kibani. Lesing Taraga Mangagi, December Kunda, Myanmar Kangpuna, Sarbe Lakpani Haidaga, Kwata Kuno Faba Sang Silam Ki, Maduda, Manipur Sarkargi, Mihut Amata, Yahun Kide. Border Pillar da Asway Ba Aranmakaya Lady Ba Asi, Atuba Matamda, Yang Sinbio Haiki. Asukam na mangi haidana akoini yohola phawda numit taraga mari mangani changna Manipur gi phamai be assembly sida MLA ama khaknatna MLA yankhai ma pan ngasi tumina tumag leibse ama khangna hawdo budusu angaw targa to khiba ngasi gi Manipur gi MLA humfu gi sitting sida sida ama khangna Manipur border pillar paper simai simana yawo ina hawdo budo madu bawdu yankhai ma pan sina support to wibugi mohut kareng mathai na wi mo ngamda ngasi bawde assembly da akhoi khana bidaba serasune lobidaba se masi makhoi gi financial budget ki ngak to ina phamra akhoi gi assembly se sugyamna akhoi gi mangai bal lam sigida mukta satangi praja singna bogojangi praja singna mayam ama somda saiboli praja mayam na laura kanda isam gi through the Manipur government da government yol kholau se ngasi gi phami be assembly gi pham sida pung ama to asu mini ama to asu khana birma gadi ngasi gi border
लेहौरिबा प्रजासिंगि थमोइदा अदु इचम अमदि मणिपुरगी प्रजासिंग क्या याम पेंजरमगनि मखोइसि तसेंगना अखोइ मणिपुरगी मिहुत ओइरिब्रा ओइद्रब्रा हाइबसे ngasi अखोइ इचमना मणिपुरगी मखोइ एमएलए 60 दा इचमना हंगे इसम की फाउंडर एडवाइजर बीबी शर्मा हाइकिबदा हौजिक लेरिबा मवोंग असिदा फेंसिंग खारबदी मणिपुर की लम स्क्वायर किलोमीटर लिसिंग अमा हेना मांगलगनि हाइकी ngasormi ramsangna haikibada masigi matangda mailenabasingda memorandum kaya pirabasu ngasi phawa thabak paikhat pidre lam mangbage wathok asida isamna sangsilakpa khongjang singda saruk yagani haiki border area gi 0 point phausu border da leiriba committee leiriba committee sina apoina witness oige सरकार मणिपुर सरकार की गुम 0 point असिनी है अखोन विटनेस ओगे है लेजब याम ले अखोई सिफाउसु पुथोगा अखोई सरकार पीग्रे विटनेस ए ले है बाउ स्टैंड तौबीब ngमदरदे टू हुम दे आर वर्किंग फॉर मखोई कना के दमक सु थबक तौबीरिब्रा बा कना करी लम की दमक गापीरिब्रा हबा आई की लम नि ए विटनेस ले इस आई लेब के है बाउ मखोई इंटरेस्ट लोबी द बता रहे कना की दमक नो राजीव गांधी खेल अभियान की मखादा यूथ अफेयर्स एंड स्पोर्ट्स कुमल लंपांग सिंधुना ngasiदगी स्टेट निपाल सरुक यादुना नेशनल लेवल नॉर्थ ईस्ट गेम्स हौख्रे मसाना निपाल दा अथोय अहन तानगदोरिबा गेम्स असिगी ngasi अयुक सानखिबा फुटबॉल मैच की पाउदम अमा स्टेट निपाल की सानरुइसिंगना मसाना निपानदा अथोय अहेन तानगदोरिबा गेम्स असिगी फुटबॉल मसानादा नुपा मचा अमदी निपी मचा की टीम कुना सरुक यादुना तोंगान तोंगान बा मफम अहुम खुमल लंपाक प्रैक्टिस ग्राउंड आर्टिफिशियल टब ग्राउंड अमदी स्टन स्पोर्टिंग यूनियन वांखैदा ngasi अयुक पांगथोखरे मसाना असिगी ngasi खुमल लंपाक आर्टिफिशियल टब ग्राउंड दा सानखिबा निपी मचा की मैच दा मणिपुरना सिक्किमबु गोल तारामरी सिनोदा यामना लाक्सना माइटीबा पीखी नुपा मचा की सानखिबा मैच दा मणिपुर अमदी अरुणाचल प्रदेश गोल अममम चनदुना ड्रॉ चटखरे अरुणाचल प्रदेश की गोल अदु गोबेनसोर रायना मैच की निफुनी 20 मिनट सनखी मणिपुर की गोल अदुना अरुणाचल प्रदेश की पूरा दुखनेना मैच की हुंफु तारामरी सु मिनट ऑन गोल होइना चनखिबनी खुमल लंपाक प्रैक्टिस फील्ड सानखिबा निपी मचा की मैच दा नागालैंड मिजोरामबु गोल अनि सिनोदा माइटीबा पीखी नागालैंड की माइक पापुगी गोल अनि अदु नाइसिटोना मैच की निफुनिपान सुबा मदी यांखैनि 20 मिनट सनखी नुपा मचा की सानखिबा मैच दा मेघालय ना सिक्किमबु गोल अमा सिनोदा माइटीबा पीखरे मेघालय की गोल अदु इबोर्मी बुआमना मैच की हुंफुनिपान सुबा मिनट सनखिबनी अमरोमदा सन स्पोर्टिंग यूनियन वांखैदा सानखिबा निपी मचा की मैच दा त्रिपुरा ना अरुणाचल प्रदेश बु गोल अनि अमदा माइटीबा पीखरे त्रिपुरा की गोल अनि अदु शोभा देवी जमताना मैच की 13 सुबा अमदी 19 सुबा मिनट सनखिबनी अरुणाचल प्रदेश की गमतंगायरबा गोल अदु तेधी अमिनना मैच की 13 सुबा मिनट सनखी नुपा मचा की सानखिबा मैच दा नागालैंड अमदी त्रिपुरा गोल अममम चनदुना ड्रॉ चटखरे नागालैंड की गोल अदु लेंडोना मैच की 13 सुबा मिनट सनखी त्रिपुरा की गोल अदुना प्रवेश भुयाना मैच की 19 सुबा मिनट सनखिबनी इम्फाल की अकोइबद खिलिबा सीसीटीवी कैमरा की मटेंगना क्राइम तौबा मियोय अमता पुलिस डिपार्टमेंट फाबा लेट्री हाइना गायखांगमना असेंबली दा फोंदोखरे अमदी बीटी रोड लेबा सईद मिनर मनाक्ता तरा हेंदुना खोंजंग संगसिलखिबी इरोम सनु शर्मिला अमुखना फाजिनखरे मियंग ताबिरिबा पुनमकपु अमुक हन्ना खुरुमजरी।